Sahi khudingi March nipanbu malemgi nupigi numit haina malemsigi mafam khudingda pangthui. Invest in women accelerate progress haibasina kumsigi thorombasigi nungi wa oiri. Kumza lising masanipan yangkai tareta New York ki garment amasung textile mill da nongmagi sara tanduna thabak subi nupi sinmisingna makoi ki kusuman hengalu nongmada thabak subagi matam pung tarani thoidegi nipan da hanthalu nupi singbu leingak longi amasung khunai gi haksing phangalu nupi singi sel thumgi phibam phagalalu amasung bot thadabagi haksing phangalu haina saksilakhiba ihau aduna tungda numit asi ningsingnabagi lambi yatkhi. Kumza lisinga masamapan tarada malemge leiba kayagi nupising maruwaina socialist amasung nupigi labor union kayana saruk yaduna Denmark ki Copenhagen da pangthokiba socialist second international gi mifamna lawkiba warep matungina lisinga masamapan tara mathoidagi sahi khudingi March nipanbu malemge nupigi numit haina pangthoknaragli. Numit asi malemda purakhibada amadi nupigi ningtambagi ihaubu manglomda pukhanaba honabada saknairabi German socialist lusingbising Clara Zetkin Louis Zierz amasung Russian Marxist Yawoloi Alexandra Mikhailovna Kolontaina lawkiba thodang adudi malemgi miyam thoidokna ngasigi nupi khunaina leiriba makai kaungomdana ningsingduna lehuragani. Saukhatpa miyoiba khunai ama puraknaba honabada nupa amasung nupi animaki sab manaba thodang lei haibasi malemgi miyoiba puwarina lengdraba khudam sangdam oiri. Pandam asimak mangda thamduna saukhatpa miyoiba khunai ama lingbada nupi sing sothaduna lehoba yaroi haibagi wakhalonda malemgi leiba kayana nupi singi phibam phagat hanabagi lo kaya sembaga loinana United Nations na lisinga masamapan humbudra mangabu malemgi nupi singi sahi amasung sahi asidagi lisinga masamapan marifu manga phawbubuna nupi singi decade haina lauthokhi. Masigi mamang lisinga masamapan nipanda New York ta thokiba nupi garment workers singi ihau adubu ikai khumnaba utuna Socialist Party of America na lisinga masamapan mapan gi February 25 ahanba National Women's Day United States ta pangthokhi. Lisinga masamapan humbudra mapanda malemgi leiba khudingmangna nupi bu khenaba thamba muthanaba semkhiba Convention on the Elimination of All Forms of Discrimination Against Women ratified tawki. Adubu malemgi leibak ayamba thoidokna aikhoigi leibak asidi nupana khulingbu oibana hiram khudingmakta nupigi phibam phagatpa ngamdri miyot mineigi kongoidegi nupi sing nathokpa ngamjadri hiram kharada nupina anemba sangda nupa marakta tinjaba ngamlabasu economy amadi leingaktadi karama matamda nupaga thong manana saruk yaba ngamgadagi haibasi haujiksu khunai asigi asauba singnabani. Kumsigi nungi wa asigi manungsanna nupi da sentang pithaba saukhat lamjel yangsilanba haiba wafamsi malemgi saukhat lamjelda mangjil thakraba lamtam singde hena susinnarabasu mugnabagi thodokna thalaba Manipur dadi wahanthok irei leitabagum tauri. Ngasidi khusemna ohelakpa kanglupki irang asida matam kuinedagi hingminaraklaba kanglup singi marakta ungkhatnaba thoale. Nupi oibising lambi lamjawda thoktuna ihau tauri singkhong singyada ahing nongsoiba yarektuna lal khamnaba madi ing tappa hanjilaknaba honari. Nupi kaya sufam nongfam khangdana relief camp ta punsi leli phibam masina khunai asigi economy gi yanglen saru oiriba nupi kaithel gi economy gi phibam sathina soale saukhat lambi da manglomda sangsinbagi mahuta lamdam asigi tangdu leitaba kaihanduna economy da mikha pole kanglup masel mugdaduna leire lawfam hector lising taragi mathakta law uba yantre amadi sahi ama phajil lakadawroba phawba highway thingduna leiri masina nupi singi sufam nongfam da sauna saitheng piri. Aikhoigi sanura singi asengba saktamdi lairik laisogi mangal ningthina phangsa haudrabi puksa kidamak nongjo nongsada su nomli bising sing pat turel lobuk sensangda thabak suri bising kaithel phamli bising senjau paiba singi yumda thabak suri bising mapuroiba amasung imung manunggi thogalda mingsel yengba samjet hatpa phawba sangjadrabi nupi kanglup sing asini. Makhoigi marai bakti mapuroiba ahal laman amasung maroi manau singi yaiphanabagi thaugi kolu singba makai singlamlaga pop tuduna sikhiba sangi mapoktuni. Masigi mathakta lamdamasita leiriba arm conflict ki mingda nupi oibi kayagi ikai khumnaba manghanbibadagi mapunsi suppa mingda thiba masune tesinbiba mara leitana phabi khraba masa manau singbu kananaba honarubada soinaibagi saitheng kaya mayoknari. Ngasigi malemgi nupi singna thengnariba awaba singe manungda arm conflict asisu amani. Masina maram oiduna nupi sing mawong kayada awaba mayoknari haina International Committee of the Red Cross na langtaknaba phongdokhi. Nauna lukhra oihurabi nupi singna mapuroiba yaudana hingnabigi lanthengda athiba mingda amadi misaiga loinana khunaida naitom hingli.
ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯌꯨꯝ ꯑꯃ ꯂꯤꯡꯕꯗ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯔꯤꯕꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤꯕꯨꯗꯤ ꯉꯁꯤꯁꯨ ꯈꯨꯟꯅꯥꯏꯁꯤꯅ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯕꯤꯗ꯭ꯔꯤ ꯃꯄꯨꯔꯣꯏꯕꯅ ꯄꯥꯝꯗꯕ ꯃꯤꯀꯨꯞꯇ ꯍꯦꯛꯇ ꯈꯥꯏꯅꯕꯤ ꯂꯣꯅ ꯉꯥꯛꯂꯧ ꯈꯔ ꯄꯤꯔꯕꯁꯨ ꯆꯠꯅꯕꯤꯅꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯏꯖꯔꯤꯕ ꯌꯨꯝ ꯃꯄꯨꯔꯣꯏꯕꯒꯤ ꯂꯧꯔꯤ ꯏꯪꯈꯣꯜ ꯂꯟ ꯊꯨꯝꯗ ꯃꯥꯒꯤ ꯆꯥꯛꯊꯨꯡ ꯄꯤꯕꯤꯗꯦ ꯃꯄꯨꯔꯣꯏꯕꯒ ꯈꯥꯏꯔꯕ ꯃꯤꯀꯨꯞꯇ ꯃꯈꯨꯠ ꯍꯥꯡꯅ ꯃꯄꯥꯝꯗ ꯍꯟꯈꯤ ꯂꯣꯅ ꯃꯃꯥ ꯃꯄꯥꯒꯤ ꯂꯟ ꯊꯨꯝꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯗꯒꯤ ꯇꯥꯗꯅ ꯐꯪꯒꯅꯤ ꯍꯥꯏꯖꯔꯕꯁꯨ ꯅꯤꯡꯉꯣꯜꯅ ꯌꯨꯝꯐꯝ ꯃꯆꯦꯠ ꯑꯃꯒꯤ ꯂꯝ ꯐꯪꯕꯗ ꯂꯨꯅ ꯊꯣꯛꯄꯅ ꯃꯄꯨꯔꯣꯏꯕꯒ ꯀꯥꯏꯅꯔꯛꯂꯤꯕꯤ ꯅꯨꯄꯤꯁꯤꯡꯅ ꯃꯄꯥꯝꯗ ꯍꯜꯂꯛꯄꯗ ꯆꯪꯖꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯆꯠꯅꯕꯤ ꯑꯁꯤꯅ ꯃꯤ ꯑꯌꯥꯝꯕꯅ ꯃꯆꯥꯅꯨꯄꯤ ꯄꯣꯛꯄ ꯄꯥꯝꯅꯗꯦ ꯉꯁꯤꯁꯨ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯕꯨ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯅꯧꯔꯤꯉꯩꯗ ꯃꯥꯡꯍꯜꯂꯤ ꯑꯁꯨꯝꯅ ꯅꯨꯄꯤꯕꯨ ꯃꯤꯑꯣꯠ ꯃꯤꯅꯩꯗꯒꯤ ꯅꯥꯟꯊꯣꯛꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯐꯪꯍꯟꯕꯒ ꯂꯣꯏꯅꯅ ꯈꯨꯟꯅꯥꯏꯗ ꯃꯈꯣꯏꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯍꯟꯅꯕ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯈꯨꯟꯅꯥꯏꯒꯤ ꯂꯨꯞꯁꯤꯡ ꯑꯃꯁꯨꯡ ꯃꯤꯗꯤꯌꯥꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯩꯔꯤ ꯅꯨꯄꯥꯁꯤꯡꯅꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯒꯤ ꯅꯤꯡꯇꯝꯍꯜꯂꯛꯂꯕ ꯃꯇꯝꯗꯇ ꯈꯨꯟꯅꯥꯏꯗ ꯅꯨꯄꯤꯁꯤꯡꯒꯤ ꯅꯤꯡꯇꯝꯕ ꯃꯄꯨꯡ ꯐꯥꯅ ꯐꯪꯒꯅꯤ ꯅꯨꯄꯤꯁꯤꯡꯅꯁꯨ ꯃꯁꯥꯕꯨ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯃꯁꯥꯒꯤ ꯅꯤꯡꯇꯝꯕꯒꯤ ꯍꯛ ꯃꯁꯥꯅ ꯇꯥꯟꯖꯒꯗꯕꯅꯤ